1967 da experience lairaba skydiving makoi taran pan mistake macha amagi communication mistake macha amagi maramna lake erik koba mafamda hariba samudra gumba pakraba pukri lake asida tasinduna siki amapau hingaude ngasi pau the lake erik disaster haina masi khangnari masi yamna nungaitaba case amani thodok amani makoi na tongkibado second world war gi bombar amatagini amasung numit aduda diver sing ase satin harau ramni second world war gi matam gi plane de ke khoi jong thrak kadabani haiduna but numit ase weather khanghauduna pharaktabana makoi gi target ase miss oi ki pilot aduna jong thakadaba mafam dagi khara lana chatki aduna laikangda makoi na tapam duda tadaduna ising da tashin khibani karamno oi khibano masig detail matek amata Ahanbada Khangbatai skydiving gi golden rule amalay hairi makada weather fattaba karigumba thengnaraba uraba aduarabadi at any cost chong thaba yate sini numit ado makoi harau mankhibana rule asi makoi kaunaki mi tara taruk sikiba haibase angakpagi wani skydiver gi history do masi oikidri lake erik haise america gi ohio gi nakta laiba achouba lake amani patni Masigi lake asigi 13 km lapna Ortner koba airport amalai maudagi makoi se second world war ki bomber de chatkibani ayuk pung tara adwaida makoi tonglaga paikhat kibagi wad lerami but numit adu weather phadabana nongthil gi pung ani makhaida makoi paikhat ki Diversing yamna harauna chatna kirami maramdi company aduna free the offer to rami amasung flight adugi ming B-25 bomber kawi World War second gi matamni aduga private company amana plane asi modified tawbani plane yamna chawramdi maramaduna accommodation so khara liki aduna makoi chatkibadi mi kuntra heli adubu makoi singdugi maraktagi only 18 khaktani plane adu tongba phangkiba tarani thoi amadi chatpa phangkide makoi satina mut haukhide amasung saunaki but makoi hinghaurabani haiba situngda khangnaki makoi gi plane ase airport asidagi paikhat khraga leiraga wangkhatkibana 20000 feet mathaktagi mi tara tarukna chongthaba aduga 30000 feet amuk wangkhat khraga makoi ani ama amuk song tharakpa masigi plan ni aduga makoi airport asida asum parachute ki mateng land tawgi wani but makoi ki plan ase oikide airport asida land tawbani aina torakpada airport tat oiramdabagi wani mi sing adugi numit pharamde zero tamkrabadi masini makoi paikhat khre aduga jam torakpagi video recording toraba flight machama Cessna flight amasung makoi gi maring da pahin khirami Amurumda bomber plane ase airport yogadaba on 9 km khakta watlingai control tower da habidi makha gi official sing da hangrakhi aikoi kadai yorakle matamduda ngasigi advanced technology duna 1965 ki wane ngasigi asumna communication phadri aduna makharomdagi pawpiraki drop tofamdagi nakoi only 9 km khakta ningai re chatkadaba yogadaba drop tofamdagi amurumda flight macha Cessna aduna su Anigi matung haki aikoi kaidano hairaki bomber plane dagi nakoina 9 km maning dani means drop tawgadaba mafam dagi Cessna plane ase 18 km watli aduga bomber plane na drop tofam dagi only 9 km tingai re numit ase weather phate mathak tagi weather phate aduna Cessna plane asina ngasagi bomber plane asini thijana uramde Amoromda bomber plane ase airport adugi mathakta yosilaki amoromda Cessna plane aduna airport tagi 9 km to watli yogadaba tanja sida bomber plane amukka halaki aikoi ka yore matam sida ngasai gi advanced technology gi matam dina tamina airport authority ase khudakta seat su sinaki id amana amagi so airport authority ne khan ki hanglik ribo wafam se Cessna plane dagi asai maning da lakpa plane asidagi hanglak pani haiduna aduna minute ani humda nakoi ready to we are ni haiki bani asom da di bomber plane se magi tafa madu lan khre kilometer khara lan khre aduga irik lake ki mathak yosin khre Audagi bomber plane gi pilot sin hairaki adom da chongtabagi ready to biro amasung thong hang doktuna chongta halaki diversing wakan yam harauna chongtana ki matang makoi ki makhada nong ki layer amalai madu lala ke parachute hang bagi wani hairi nong ki layer loi bagadi makoi na parachute hang na pat tanja dati makha di yeng tharubada makha the airport ki saktam nati phibam nati urise only ising tani sangbana ba machuna ure
blue color gi amorom da 20k feet mathakta -30 degree ingbana makoi gi dress adu gi mathakta ingdana ba layer amaga su makoi sesilakhi hairi makoi na harawram bado khudakta mangkhirammi makha gi scenery du ubada ikhang khang hodana ngahakki matungda makoi loina irik hariba lake asigi mathakta sinki se leba phi dura maramaraga loina gi loina ising chupsan kindura ising na makha da makoi bu chingda bahukhi khudakta dress lothopgi chance ka phangnade khonglup lothoklamso makoi bu ising na lumthakibana makoi bu makha da chingthabana henjilagni amarom the lake ase satinus inglammi asumna makoi amamam tauna makoi tara taruk luptana mathang mathang siki amarom the bomber plane do mathaktani azung paikhatli amasu 30k feet yoraga chongtharakpa nipa aduna makoi ase laibak phaduna makoi makhada ising ase ubadagi su lothoknaki amasu yarima khai pot kharaga lothokki aduga makoi na tasilubado aikhoigi maduda tauduna ramba hi amagi manaktani maramasina makoi ani se rescue to hoki makoi ni si hodre masigi matungda paw ase jungle gi maigum sandokhira inter america ta amasung inter america shocking oiki actual mistake air traffic control singini makoina kaman pibada shwekibani maningi plane gi distance adubu mangi plane gi distance ni hairibona asuk chorba distance tara se oikibani hairi asugum wari isumara urakta tum pijarake asigi matungda investigation team ama form tawki aduga makoigi maralase ngasai makhagi official sing network communication the suri bising asigi oibadagi mokoi sing jo thabak tagi suspend tawki la aduga ngasai gi pilot tu su lifetime gi oina pilot ki license the ban tawsin ki hairi